खुरुमजरी ISTV Manipuri Paumining Tabira Punamapu Taram Oxeri Ngasigi Maru Ibapauda BJP na Center da PR Thamna Bataknagani Habasi Manipur da Irang Thokna Basin Bani Haina Deputy Chief Minister Rakangam na Fongdokre Imphal More Lambida JAC na Thamlamba Matam Kaktababan Handokre Amadi National Games ta Manipur gi Okram Nawi Chanu Amadi Huidrom Bizendranath Archery gi Indian Round Individual da Semi-Final Chankre Pau Sandok na Pizari BJP Manipur Pradesh ke President TS Saubana Manipur da President Rules Thamnana ba Prime Minister Amadi Union Home Minister da Taknaragani Habasi Manipur da Irang Thokna Basin Bani Haina Deputy Chief Minister Gakhangam na Fongdokre Ngasi iroi sembada leiba kauda workshop yawa lakpada paumi singna hangba wahangda mahangna wafam asi fongdokhibani Gakhangam na makha taraduna chahi ani ahum asida Manipur da law and order ki fibam fagalakli financial mismanagement tawal laite hairiba wafam singasi opposition oibagi pangang dangang bani masida karishu sawbal laite adubu wafam singasi chumlabra natraga la labra haibadu munna khantharaga nganghaningi President Rules Thongani Haibasina Congress Party da hena fagatna ba hona bibaga chap manai Prime Minister Oiriba Narendra Modi na matam amada Gujarat ki Chief Minister Oiba Kanda State aduda Godra issue amadi Chhattisgarh da sathiraba thongdok thokibal lai matam aduda President Rules thamkhide wakanji khanthana da haiba pai hairaga sutaga da basnate niyonatradi adana law and order sida yam bumela here and there khara kon thokba habsti madudi It happened elsewhere in other parts of the country, not only in India but in the other parts of the country. I don't know. I do question to arise to the Lawi. I don't know. Salaga PR Tamnin Taxalugan, I have to do Hafam Tokte. Virodi Party Hafam Topani and Lauzeda. I do Madonna so quite a Pariba Pots, Hena Pananaba, I quit up go. I mean, I hear sing Mani Hydra, I Tagatsari. Mokoyachim had PR Tamning Bahabi, Irang Lehaning Hydroplay. Amam had PR is not the best option. It is not the better option. At the PR Tamana Taxaluga have Manipur Lahana Taxaluga have money. Chatliba Senba Chahi Asigi plan allocation ki lupa crore Lising ahum Chani Manunda Chada Kuntra Rumtamak season Habasi Aranbani Hauzik Chada Humpu Hena seasonary Fundoki. Center ga External Affairs Ministry ga taw na kada bayam na protocol kaya mo changa da pot mayam na leiri ha adu ga male khula photo bangam da loan ki portion do ma khula photo bangam ja chunda bra ko se sigma mayam ja khaido khra kan da ai di panayam na kan taw ni by the sai hai di 1890 not less than 80-90% ai koi March manung da ai koi spend ta bangam Nakala marumda Manipur Sarkar gi Minister Singh Sindok Sinjin gi matangda hangba wahang amagi matangda masidi Chief Minister amadi High Command gi preview da lai fungdokhi ibung mama mapa singna kare masa masu ningba kahin ba kala su leite da imung se yana in order in tapnung si sana leinana badong mama mapa sing gi matho oigani maramaduna adu adi apana makse phanana ba su arrange tawani khan I think Honorable Chief Minister will apply his wisdom in consultation with the High Command. I think there will be no problem. Cheragasida Imphal More Lambi gi Wathogasigi matangda Home Department ki oina chatok chasin tawbada ayat papan pide paramilitary force singna khudong sa da bathogaliba si thogandana ba akan ba instruction pikre blockade yauri ba praja singna su miyam gi yenglaga khongjang asi handok piu haiki I appeal to General rocket the young migrant sing, element sing, little bank. We am interest to tell rockets. Some talk we have a mockey to talk. Some talks are to high. Appeal to Imphal More Lambida JAC na Thamlamba Matam Kaktababan Handokre Imphal More Lambida Chathok Chasin Tauriba Singh amadi Kunja Singbu Technopal amadi Kudeng Thabida Leiba Kunmari Suba Assam Rifles na Maram Chadana Athing ba pibagi mayokta JAC against Atrocity of Central Security Force Sandel na Matam Kaktana Chatharakiba Imphal More Lambi ban ngasi numidang wairam pung 6 tagi handokre ngasi nungthil Technopal gi ningthau Thangkhulen Mategi Yumda Kuntaruk Suba Sector Assam Rifles ki Commandant Kunmari Suba AR gi CO Chandel ki Additional SP
टेक्नोपल पुलिस की ओसी यावना JSC की म्यूट सिंगा वारी सानबदा यानबा पुरकपदगी खोंजंग असी हंदोखिबनि हाइरी वारी सानबादुदा आसाम राइफल्सना लंबी असिदा लेबा खुंजा सिंह चथोक चसिन तौबदा अककनबा मतम पिरंबदु लौथोकपा हाईवेदा चटपा ललोन इतिक पुबा पोट गाड़ी लनाई गाड़ीगा तोंगाना चेक तौबा हाना चेक तौरंबा पर्सनल मसिंगदगी हेंगतहनबा खुदेंग थाबीदा एक्सरे सिजनदुना चेक तौदुना पोट सिथरगा चेक तौब तोकपा हाइबा वफमदा यानाखी JSC की माइकैदगी कुनमरी सुबा AR की CO सिंदोखनबा हाइबा डिमांड अदुदी थबकता ओंथोकपदा मतम चंगदबना इंटरनल अरेंजमेंट अमा तौदुना मियामगी पेनबा सिनबा हाइना यानाखी हाइरी BJP Manipur Pradesh की प्रेसिडेंट MISAO अमसुंग जनरल सेक्रेटरी एडमिनिस्ट्रेशन M Asini कुमारना लुचिंगबा गुडविल मिशन अमना टेक्नोपल की खुंजा सिंह अमसुंग JSC की म्यूट सिंह उनखरे जनवरी की तांग कुनमापनदगी AR की थवोंग यानिंगदब फोंदोक्तुना चंगसिलखिबा खोंजंग सरकारना मिजेंग चंगदब सिपेंदे सेंटर दा पाउदमगनी AR की काहेनबा थवोंग प्राइम मिनिस्टर अमसुंग होम मिनिस्टर दा रिपोर्ट तौगनी हाइना MISAO बन फोंदोखी मियाम दा खुदोंग सादब थोगलिबसे मणिपुर पुलिस की नुपी पुलिस यावना चेक होटनगनी टीम मसिना कुंतरुक सुबह सेक्टर आसाम राइफल्स की DIG गसु उनादुना पुंग कुनमरी मियाम चथोक चसिन तौबा याहनब खंगनगनी हाइरी टेक्नोपलदा आसाम राइफल्स की मायोक्ता खोंजंग चंगसिलिबा खुंजा सिंह ngasi tongan tongan ba civil society amadi ima lukena chatuna makhoi ki khongjang sogatkhre HRI Fidam Nupi Samas Tami Chingmi MKIL Ichal MSU UPF amadi Nimkogi Luchingba Singna Khunja Singa Unaduna Changsiliba Khongjang asi Pandam Phangdriba Fawba Ninghanaba Laitana Changsin Minana ba Puming Thogatki Tawadabu Asam like Falje Hong Mutana Base Antaki Home Shida Way the Hudrakati Moji quite pata me Halish Moy Nupi Jamali Moy and Asam like Fungi Bangla 2004 the Moji Tan Nirvani Imama Yamnako, I do position Moy Ikai Kandan Lady Never. Madam Madonna Moy Manipurita, Tamba Koya, Tamba Choya, I was there. The Koyam Jing Tamba Koina in Yanmanaba. Tungda Imphal da halaglaga MSU headquarter da pangthokpa mifam amada Ichal gi president Tongbram Ongbi BMP Sagna ing lising magachama pen mari fudagi thamlakki ba faspa gi marumda Assam Rifles na chathariba thong asi mipung khudimak na khangna bu wafamni Teknopal da hangliba kunmari suba AR gi post hongdokhi bagaloinana CO suspend tawna badabi tawki Teknopal gi miyam na changsilakpa khongjang khudimak ta sogatkani haiki Masih berguna makan jadi seserliba kali lupsing asina makoi makoi tauba khongjang kudimak makoi lepa pire kudimak makoi apa kudimak ta Manipur praja amakoi na aikoi makhatan lepa kada koi asigumba pa thamdok sing asi amana thokte de bidamak ta masih koi dai state government nasu puni hatsing lawiu aduga asigma thamdok sing asi amana thokte na ba state government na तब चाव क्रिएट रिव्यू है बिदु सिविल सोसाइटी ऑर्गेनाइजेशन सिंगे मुकुर चिजरगा ngasi तुप सिंग मुकुर चिजरगा दा स्टेट गवर्नमेंट हाइजरी टेक्ली बांगांग सिंगबो नियम गी वांगदा अरान बमोंग दा सिजन बिगिनु अंगांग सिंगबो निंगथि नंगाक सेनबियु हाइना चीफ सेक्रेटरी PC लंकोंगा ngasi क्लासिक संगाई होल दा पांथोकपा नोंगमगी ओइबा कॉम्बेटिंग चाइल्ड ट्रैफिकिंग इन मणिपुर हाइबा खना नैनाबगी थोरम दा फोंदोखरे मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स ना पुलिस डिपार्टमेंट का खुसम नदुना नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स न्यू दिल्ली की मीटिंग मखाद पांथोकपा खना नैनाबा हौदोकपगी थोरम अदुदा कमीशन की चेयरपर्सन A नबचंद्रा सोशल वेलफेयर की प्रिंसिपल सेक्रेटरी SK देव बर्मन नेशनल कमीशन की मेंबर सेक्रेटरी आसिन श्रीवास्तव सेक्रेटरी SS सबराना मरु ओइबा मियोय सिंह ओइना सरुक याखी पुलिस डिपार्टमेंट की मकोक थोंगबा ऑफिशियल सिंह उकिल अमदी चाइल्ड वेलफेयर कमिटी की मियोय क्यासु सरुक याखी सोशल वेलफेयर की प्रिंसिपल सेक्रेटरी SK देव बर्मन ना मणिपुर की नियम कायना अतोप स्टेट सिंह अंगांग सिंह पुखिबा क्या सोशल वेलफेयर डिपार्टमेंट अमदी पुलिस ना कनबा ngamkhre हाइरी चीफ सेक्रेटरी PC लमकोंगाना पिकलिबा अंगांग सिंहबु निंगथिना ngakpi senbigadabani इंडिया की स्टेट खरादा लमदम असिगे अंगांग क्या लैरंबगी थौदोक क्या लैख्रे पुन्नमंग असि थोक्तनबा मियाम अमदी पुलिस डिपार्टमेंट यावना पुन्ना होनमिनसि हाइखी the social evil to burgeon in future. We have been witnessing a lot of steps and measures devised by Government of India, Government of Manipur and the commissions. We really appreciate the hard work they have put in to make this social evil, not to make social evil any further problem with us.
ngasi ayuk pung mapanrom taba matamda Lamphel Police Station ki manung sanba Tera Lukram Lera crossing da angang purokpa school van amada tata gari amana thomjin badagi ben driver sokre ben adu da tonglakpa angang singdi laibak phabadagi asopan amata yahodri tata aduna ben adu thenglam laba matung da chen khibadagi miyamna tanaduna sagolban moirang hanuba mapadagi fakhi faraba tata driver adudi mayeng bam sana chahi kunmanga apokpa Ranjit moidang pok maning lekai dagini lekai gi mioi mana phongdorak pada Lukram Lera crossing asi ngahak leitana accident thokpa mafamni lambi pak thokpadagi accident thokpagi chang nongmagi hengalakli basi koknana ba mafam asida traffic poinama athuba matamda sarkar na thambiu haina phongdorakli sigumba abegi machine ifsagi gudangi changpham madigi sigi ta alin thamgadok ba ko mena thamgadok basi patakhre mangda sing semam badagi basigumba yam laurba maski junction mo oibedagi ini gari la ba khudin mak chikam ya dipar mi am sina mar moi kanda school gi matam da kan ji yam matam nang ma lak sida masim thangdok ti akoi thukna kasini halate simu thangdok ya hanjana thukna ekoi gi phata hauti pu gari ya am su haidok kana madugi kudong thi ma nang gana misim gi thok ma am thok sibam da sarkana am su masi mari ne se bi ta gadi kina ekoi gi sathi ba misim na Kuki, itu ya, malam lagi benar masih atu matam damai ini sih. Dia orang kata betul agak dekoi. Tuan bak, aku gisut, aku untuk bak. Sanction dana masih nanti kanan bak aku sanction lagi nak. Mai ini sih masih aku ilekan yang, aku tenang sih yang sih yang padu hasil yang. Amaromda Tera Lukram Lera Tera Khuraizam Lera lamlong mari fang bada pikli ba mahiro sing puduna lakpa school venda tata truck na thomjin badagi asopan nang ba yaurokpa sigi matangda coordinating committee national highway number contractorate ki executive mifam pangthoktuna asigumba thodok asi thingdana ba traffic system fagadhana ba mari leina ba singi pungning chingsili Khuraizam Lera amasung Tera Lukram Lera ta traffic island thamba lambi gi naget ta leiriba footpath waheng bam lekai dagina oriental college fawba street lamp thanana ba taksili thabak sing ase numit mangani gi manungda pangthok trabadi miyam ga loinana akan ba khongjang changsingani hairi Directorate of Commercial Industry ki makhada Eastern Dyeing and Printing Industry hairangoi thongna sinduna numit mari ni chathagadaba screen amasung hand block printing ki training ngasidagi ningthau khongdal leiba Industry Minister Govindas Konthaujam gi yumda haudokre Thawamazira Minister Govindas Konthaujam Marketing and Extension Service Center Imphal gi Assistant Director Oiramba A Sohodev Department asigi Functional Manager Oiramba Sanasam Birendra amasung Director V John Ngalangtin Khuma Susaruk Yakhi Minister Govindas Konthaujamna Manipur da thabak fangdriba mioi lak taret leiri sarkarna makhoi khudimak thabak piba ngamde isa na thabak pijab mathok tai thabak ama tawbada akhangba kanba mathok tai lamdam sigi summit lon chakhatna ba hona bada mayam changna achauba thodang lomina si haiki Desam Ziri Local gi Lisingani Tara Manga Dagina Lisingani Tara Truk Fauba Thaupuna na Bamioi Kunmathoina Saba Executive Body Mak Country El Romeo bi President Y Nobinbu Secretary General Oina Country Hairi Paugi Marakka natin babe matang luxury Amuka na taram luxury Lisingani ga taruk ki February gi tang mapandagi hauna MSF na ikhoi larik ningthina tamsi haina changsilakli ba academic campaign handak chahi gi February gi tang mapandagi makhatana Pangal Student Organization All Manipur Art and Culture Student Union Inat Kanbalukka pullaga moral education gi awareness atharagani hairi MSF ki office ta pangthokpa paugi mifam amada President Salaudin na ikhoi gi khunaya si thaksi khasi nai dabadagi kaitharak ba fibam kya urakpasi kharadang oirabasu kanma ngamnana ba campaign assistant bani haiki paugi mifam asida amaksu gi advisor A Madhusudon PSO gi President MA Wakil Alsari Susaruk Yakhi Hariba lubari asina punchala kanda masi campaign sida sinjabani masida Manipur la ibiri bam tungkudi mangna cooperation mapung hana cooperation bibiu amadi matamatang gi ba suggestion bibira kanda madida am ekhoi shotara ba mangura ba samas je muktang kan mangam rai ba do amuk yeng minasia yengsi hai ba do amuk swana appeal tawje nasi Imphal Baptist Church ki Golden Jubilee celebration pangthok pagloina church asigi nauna saba building sangakri Dulalenda leiba church asida pangthok pa thoram aduda USA gi special assignment Dr. Larry Fogan
Pastor O Jonathan amadi atai church ki maru oiba mioi sing su saruk yaki Jonathan na Imphal Baptist Church asi chahi yankhai surak pagal loinana ipa ipu singna thamlamba aphaba khongthang sing adu tung inba ngamnana ba asigumba thoram asi pangthokpani awang nongpok lamdam da leiriba mioi sing yauna lamdam asi ki kanglup kaya gi mioi sing thoram asi da saruk yari nungsina ba amadi amata oiba pandam da lemin naduna tungi mirol gi damak afaba thabak tausi phongtokhi haukraba badamda akhoi mangda leramba isogi thogol taramba mioisina taramba habuk singa dum ningsing jabaga loinana akhoi su tungi mirongi damakta akhoi su achoba tamingai oiba habuk sing taramba gi taram gadamani haibegi ithil akhoi da phawanbi adugi damakta Pama teachers ki golden jubilee lapa asdei sida akhoi na harau gaba masungai jabu phongdok chari Low cost poly house ki matangda numinini gi oiba regional workshop amangasi iroi semada leiba kauda hawdokri hawdokpagi thoram aduda deputy chief minister kai khangam University sigi VC Professor Premjit amadi atai Professor kyasu saruk yaki leinana farmer sing su workshop aduda saruk yaki deputy chief minister na workshop sigi mari leinana souvenir amadi booklet ahum phongki hauzik poly house ki matengna mahai marong puthokpa asina kanaba kya piri Precision farming asi awang nongpok lamdamda anawba makhalgi lau pathamni chakolapagi matung ina anawba technology sizinaduna mahai marung sing tharabadi hena kanaba purakani haiki deputy CM gaikhangamna Manipur asi lamdi pikpa misingdi yamkhalakpa leibak oibana farmer singna yariba makhai apikpa lamda pothok marang kaina puthokna bohona bachangi farmer yaudana Manipur chakhatpa ngamloi haiki Madagara, Hingada had question Lakonate have said, but no one said, I had Yampuan, Serrano, looking at it, I do want to say. Was it at the top of it? I sit with the meat and have 18 liters. So we should run dry state say, the Lapo with the lip dog. Other little dog saying I pay for most of them. But I don't know. As I learned to see about say, you should take another thing. I got we can talk. Have a seat. I put export quality. Mapaan kita kira kita tahu Manipuri ijat show, ada kita Manipuri, oiba ijat show, lohoga. Makanya macam ada potok yang hendak ni bersih, yang intens kita tahu bersih. Apa ni? Kayak extensive kita apa? Intensive time kita betul. Mass Development Society amasung Moral Reformation Club Lamboi Khulna PSC Sawumbung amasung Imphal East District Medical Mobile Unit ka khusam naduna ngasi Lamboi Khulda lemna laing bagi kema mapangthokri thoram maduda test tawba lemna x-ray lawbaga loinana hidak langthak kaya su lemna piki thoram maduga mari loinana Mass Development Society ka secretary ay Sanjoyna khungangi lam oibanina na laing bagi khudong saba matik chana leitabadagi miyamda karigumba mateng kharadang oirabasu pina bagi pandamda kema se pangthokpani haiki Library sa tok sing pudong sa phangdaba ahalaman sing amadi angang nawribu sing idam takhallaga asigi medical care ma se koi pangthokbani masina koi ina tungda haba tingjang kajang daba samas amu sanggat pangam na bidam ta hanangan na process to bai se koi de tangai daba khara leibadage koi sigi care ma se sinjaban Tha se tang anigi nungtigi fongba pauche singda chalaudagi UNLF ki active member fare hairiba pawadu Manipur police ke samjin sajinba pawni haina UNLF ki director in charge M Sakhen ki cherola mana hairi cherola sinama khatana Manipur police ki Bisnupur commando na mayumdagi wari sasi kauthokraga fare hairiba Imphal East ki lamlai chalaudan leiba asangbam Samjit Elias Nanau chahi kunmapan apokpa sang Kisor hairiba mioyasi UNLF ki mioy nate sana konsangda sana sur ni UNLF amadi masigi lanmi Manipur People's Army ga karigumba hiram amatada mari lainade hairi ngarang khunthakta bom pokhai handuna mioi ama sihan khiba amadi mioi amana sohan khiba thodokpu North East Border Area Development Organization na yaning da phongdorakli organization ki president Paiso Kaising na phongdorakpada NK edition chahi nifunithoi apokpa NK ningthar amadi K Hillary chahi kuntramanga apokpa K William anina Namba sidagi motorcycle tongduna Imphal da thorakpagi lambida khunthak village da bom pokhairakpada NK edition laikhidabani K Hillary sokhibani micham na chathok chasin tawriba maphamda bom phumduna pokhai hanba haibasi khantha bawatpagi thabakni laikhidraba amadi soklabagi imung manungda hauzik fawba kanagumba amatan yengsin bidri haina pendaba phungdorakli area gi mina so
असी सोरीबा मी सिदा कदी मतेंग बमम थोकपरा हाबदुसु अरो मतेंग बिपिउ अदु मतुंग मनो सुमन तो बिदिनगाय संस्थान खुदिमकदा अमजुंग गवर्नमेंट दा मयाम द कंट्रोल तो बिदना लंबी लमखंगदा मयाम की चटफमदा सिगुम्बा होदोकजी थोहान बिगनु हैबसी आई हन्ना मुका हैनिंगी Patriotic Writers Forum Manipur ki President Professor Jodha Chandra Sanasamgi biodata da yumpham oiba minute kuntra sangba documentary film Maithong Yamba Doctor ngasi forum asigi taret suba mapok kumon numita lamyan ba sanglen da phongkhri RK Gyanaranjan na history director amadi producer oibani ngasi ki thorum adu da Manipur Sahitya Parishad ki hanagi President Professor N Tombi forum ki Vice President Raghu Lesang Them yauna mioi kyana saruk yakhi Northeast Writers Forum Manipur Chapter na puthokpa chefong amasu phongkhibaga loinana angang singi solo dance pangthoki Forum ki Secretary Rakesh Naurem na forum asigi taret suba mapok kumon thorum asi numit tarani chupna tongan ba hiram da chathagani haiki RK Gyanaranjana documentary film asina miyam da tungda kana ba phangani khanbadagi puthokpani haiki tasena ragadi bagi footage sing aukiba punchida thokiba thokdo wathok bayama yawa documentary ama puthokpa haibadi aigi technology bana angam thapta aina phangjaba collection karaga loina mayamda problem jabagi adumba tentakpa film amani Sri Sri Govindaji Bhakti Granta Kendra Vidyalaya Imphal na sinduna pangthokpa lairik thiba haibagi athoi hen tanabada makok mathang tarakraba singda mana pibagi thoram ama ngasi Mahabali Mandir da pangthokri thoram madu da Bharatiya Dalit Sahitya Academy Manipur gi President L Gopeshwar Singh Vidyalaya gi President A Modhu amadi advisor K Kiran Kumar na thoram mapu oina saruk yakhi thoram madu da Vidyalaya na khangatlaba mioi tara da mana piduna pungning thogatki Namra Bizan Puthopa Manipuri digital film Aigi Nungsibagi Yaifa Thawni Thawram ngasi Utra Sanglen Sana Kunung da pangthokri Thawram madu da filmmaker Ningthauza Lanjasu saruk yakhi film asigi producer na Sunil Angom Chani director na Kamaljit Namrani film asigi matang da Kamaljit Namran hai film asina society sida kharam makhai di kana ba piragani thajai haiki Phisabi singna araiba mioi singna pamnaba machu amasung design puthokna ba punna kok chungsinna ba tangai fadre haina Imphal East District Handloom and Textile Officer on Special Duty P Mina Kumari na ngasi haingang da leiba maitai Chanura Handloom Cluster gi numitra mangani chathakpa fi machu sangbagi training loisinba amadi numitra mangani chathagada ba design gi training haudopagi thoram da phungdokri thoram madu da District Handloom and Textile gi Development Officer Se Surkumar Cluster asi Cluster Development Executive H Gulab Machu amasung Thongzu Handloom Cluster gi President Bhuvan Susaruk yakhi training da saruk yariba singda certificate sing yenthoki Mina Kumari na makha tana Landamasigi Phisabi singna masa masagi wakhalonda fi pangsa sabagi chanafam hauzik matamgi kaithelda chanaraktre Phisabi singna puthokli ba pothok adugi machu amasung mayek araiba mioi singna yamna kupna yengi thawai yaudaba anauba puthokpagi wakhalon laitrabadi pothokta mami tabana Phisabi mayam kok chungsinnaba tangai fade haiki akoigi sawa manabra pikra saidu sa manaraga di ngasai laigedu miduna haidi pameba aduga aina sariba aisina fazana design se puthoktraba sang naidraba adu igadi ngasai laigedu miduna su pamde aduna design haibasi yam maruiba Bisnupur Police Commando amasung 2x5 GR gi kangbuna tawbul mayai lekai da thiba humba gi thabak chathabada UNLF ki Lance Corporal ama fare hairi Police Department ki PRO gi cherol amana fagalaba mioi adudi sarang them gogo chahi kunmanga apokpa thambal tawbul mayai lekai dagin hairi manathana ten break amagam luxury amuka na taram na oksari Thawbal District ki manung chana laibak Kairen Bikhok awang laikai da pot thanabagi damak laibak tawbada Sipla company na saba nisa oina sizane haiduna athingba thamkhraba Respi Fat tablet mayam ama phumduna leiramba thengnare hairi leiramliba tablet amadi tablet lokthoklaga thamlamba maku sing leiramliba asigi matangda Kairen Bikhok Student Union and Club na mari leinaba department singa khusamnaduna thigatlagani hayeng miyamgi oiba achoba mifam amasu kadaga khusamnaduna pangthoklagani haiki
December की तांग तरा तरुक की सोशल वेलफेयर सर्विस एसोसिएशन कलिंगर जिरीबाम सिंधुना लेम चथरखिबा डेस्कटॉप पब्लिशिंग की था अमगे स्किल डेवलपमेंट ट्रेनिंग फाइटोल कम्युनिटी हॉल लोइसनख्रे थरम मसिदा हिल घाट ग्राम पंचायत के प्रधान बीना देवी फाइटोल विलेज की चीफ पीएम थांगा जनरल सेक्रेटरी थांगबोय सिंगसोन सुसरुक याखी Ministry of Youth Affairs की मखादा नेहरू युवा केंद्र थौबाल सिंधुना नुमित मंगानी चथगदबा नेशनल इंटीग्रेशन कैंप ngasiदगी DC थौबाल की काउंटिंग हॉल हौख्रे हौदोपगी थौरमदा पार्लियामेंट्री सेक्रेटरी के मेघचंद्र DC थौबाल टी रंजीत नेहरू युवा केंद्र इम्फाल जोन की जनरल डायरेक्टर साहिब सुसरुक याखी के मसिदा असम नागालैंड वेस्ट बंगाल उड़ीसा त्रिपुरा अमसुंग मणिपुर की नहा चाम यांखैरोम सरुक यारी के मेघचंद्रना इंडिया दा लेरिबा नहा सिंह अमगा नुसिननबा मचिल मनाव ओइबगी वखल लेननबा सिलक्लिबा थौरमसी अपेनबा पोई हाइखी के मसिगी मनुंग चन्ना क्विज लेक्चर सेमिनार ग्रुप डिस्कशन एजुकेशनल विजिट न चिंगबा थौरम क्या पांथोकनी हाइरी Contractor masung work agency singna makoi gi contract recommendation NSN IM dagi logodabani haiba thong asi yamna ikai ningai ni haina Manipur Naga People's Front na phongdokli lobasigi assistant publicity secretary Thomas Numai gi cherolamana Naga area singi chawkat thorang gi thabak singda apan bapiduna yekhai thingai ri ba asi NSN IM ni contractor masung agency singna contract recommendation NSN IM dagi logodabani haibasi contractor khakta natana miyam namthabani contractor singna NSN IM dagi recommendation logdanaba appeal tawri amaromda organization asigi R Akona anoba deputy finance secretary oiragani sel thunga mari lainaba khudingmak mahakimingda khui chatlagani hairi Northeast Zone Cultural Center na Department of Art and Culture khusam naduna ngarang dagi chatharakiba Discover Northeast Manipur Festival ngasi Kaithel Manbi Village Playground da nat ki oiba thorom crap pangthokri hagdopagi thorom da Northeast Zone Cultural Center ki Deputy Director D Vasum Additional SP Jakiruddin SDC Kangpokpi Kaigolal Kigren Susaruk Yaki Rajasthan Meghalaya Assam Mizoram Arunachal Pradesh amadi Sikkim gi nat ki oiba jagoi kya utkhi Anal Naga Student Union Chakpi Karong Branch na Northeast Dialogue Forum amasung atai civil society organization singa khusam naduna climate change amasung dam gi matang da miyam gi rally ga loinana mifamama Chakpi Karong Public Ground da pangthokri thoram masida Anal Naga People Front ki Vice President NG Ngamlung Anal Center for Research and Advocacy Manipur gi Secretary Jiten Yumnam na resource person oina wangang ki mifamasina tipaimuk dam na sokhal laba miyam gi ayaba yaudana project asi paikhatpa India government na lepkadabani Manipur government na Chakpi multi-purpose projects haroidabani miyoibagi hak khongoinaba lepkadabani afaspa muthatkadabani haiba recommendation lokri Kha Manipur College Kakching ki mahiroi singna chada humpudra manga kadrabadi examination form fill up tawba yaroi haina college asigi union gi mifama mana warep lokri oza amadi staff singi marakta mathau fazana pangthokta sing higher authority da pau piragani hairi sanabagi pau lobirasi Kerala da chathariba kuntra manga suba National Games ki archery gi oina Kochi gi Jawaharlal Nehru International Stadium da chathariba athoi ehen tanabada Manipur gi Okram Naubi Chanu amadi Huidrom Bizendranath Indian round individual da semi final changkhre Okram Naubi na maha ki lamba Pukri Hongbam Soniabo Taruk Mari da maithiba piduna semi final changkhibani Bizendranath na su Nepram Arjun bu Taruk Mari da maithiba pikibani Amaromda Manipur gi nupi gi football team su semi final changkhre Trisur Corporation Stadium da ngase sanaki ba group ki aroiba match ta Manipur na Jharkhand bu 13 sinoda maithiba pikhi Manipur gi NG Balana goal taruk chankhi Prameswari na goal ama S Rina Roina goal ani NG Ngobi amasung Bembem na goal amamam chankhi tha asigi tang nipan gi nungthil pung mari taba matamda Yumbu Kerala ga semi final da thengnaragani games asigi da Manipur gi athletics amasung triathlon team game village da thunglakre
athletics ki team da sanroi kuntra amasung officer taruk yauri triathlon da official ahum amasung sanaroi nipan ni amarom da fencing ki sanaroi kunmari official taramathoi ga loinana irna kulam da thungkhre hairi SSB Lakhnau ARC Silong Hockey Union Lariking Bam Laikai KISSC Khongman first ever Wahengbam Thoibi Devi Challenge Hockey Trophy Men's Open ki semi final changkhre Manipur Hockey na sinduna mapan gi team ahum yauna punna team tarama thoina saruk yaduna Khumal Lampak Hockey Stadium da sathariba first ever Wahengbam Thoibi Devi Challenge Hockey Trophy Men's Open gi ngasi sanaki ba ahan ba semi final match ta ARC Silong na YCCIC ahalupu goal tara taruk amada maithiba piki ani suba quarter final match ki sanaki bada SSB Lakhnau na amha moirangbu goal manga ani da maithiba pikre ahum suba quarter final match ki sanaki bada Hockey Union Lariking Bam Laikai na CO Singjamai bu goal nipan ani da amadi KISSC Khongman na Farm Ya School bu goal taret mari da maithiba piduna semi final changkhibani Hayeng ahan ba semi final match ta mapan gi team ani ARC Silong amadi SSB Lakhnau ga sanagani ani suba semi final match ta Hockey Union Lariking Bam Laikai amadi KISSC Khongman ga sanagani Athletics and Football Club Thawbal athoktam na sinduna Thawbal da chathariba first AFC state level 7A side men's open football tournament ki ngasi sanaki ba ahan ba match ta MFC Team A athokpam na KFC Kyamgai bu goal ani sinodama amadi ani suba match ki sanaki bada TFT athokpam na CMT athokpam bu goal ani amada maithiba pikre TS Bir Chandra Singh Football Academy na sinduna tabung khok makha lekai gi tafaspa complex sathariba chahi tara makha gi ahan ba chahi tara humdoi makha gi taruk suba madi chahi tara taruk makha gi tara mathoi suba state level boys TS Bir Chandra Singh Football Academy tournament ki ngasi sanaki ba chahi tara makha gi nupa macha gi ahan ba match ta Amofa Academy Moirang na tafaspa team B tabung khok pu goal manga sinoda maithiba pikre ani suba match ki sanaki bada YSWA na MSC bu goal ama sinoda maithiba piki chahi tara humdoi makha gi sanaki ba match ta IMA na SDC Samuro bu goal ahum sinoda maithiba pikre chahi tara taruk makha gi sanagada bada lasa lema popam laktabadagi MIS na walk over laukhre Basu Khangabuk na sinduna Khangabuk ta chathariba taranipan suba state level open debla memorial trophy tennis ball cricket tournament ki ngasi sanaki ba ahum suba pre quarter final match ta Basu Khangabuk na NYC Ningthaunai bu wicket ma pandamai thiba pikre NY Ningthaunai na toss ngamduna hana batting tawbada over tara manga da wicket ma panturaga run humphumari lokhi masigi pakhumda Basu Khangabuk na over nipan ga ball anida wicket amakhak turaga apiba target adu yauki match asida Basu Khangabuk ki L Rajesh na ball kunmathoi da run kuntra nipan logduna man of the match takre mari suba pre quarter final match ta WYC Wangkhem na khagem ba kyamgai bu run nifugun tareta maithiba pikre WYC Wangkhem na toss gamduna hana betting tawbada over tra manga da wicket nipan turaga run marifujam mathoi lokhi masigi pakhumda khagem ba kyamgai na over tara humdoi da wicket loina turaga run nifu mari khak lokhi match asida WYC Wangkhem gi TI Saulina ball kunnithoi da run kunthani thoi logduna man of the match takre hayeng manga suba pre quarter final match ta SDCA Senapati amadi KRC Khetri lekai ka sanagani taruk suba pre quarter final match ta LCIC Silong amadi hit Khangabok ka sanagani Sangai FC Thangwaiban na Tamfaton FC hawbam marakpu maithiba piduna second Oinam Charlie Memorial Men's Open 5A side football tournament ki quarter final changkhre aikhoigi club Oinam Thingel na sinduna Singjamai Oinam Thingel Lairembi lampak ta team kuntaruk na saruk yaduna chathariba second Oinam Charlie Memorial Men's Open 5A side football tournament ki ngasi sanaki ba match ta Sangai FC Thangwaiban na Tamfaton FC hawbam marakpu goal ama sinoda maithiba piduna quarter final changkhibani Sangai FC Thangwaiban gi mai pakpagi goal adu Christopher na chankhi tha asigi tang nipan gi ahan ba semi final match ta Hemjit FC Waikhom lekai amadi night club Imphal ga sanagani Laithangbam Ibo Pisak Singh Memorial Trust na sinduna Siko Ground Lorembam lekai da team kunna group mari thokna khaidoktuna sathariba first Laithangbam Ibo Pisak Singh Memorial 7A side football tournament ki ngasi sanaki ba ahan match ta KSL Ningthemsa Karongna Miga RS Sagol Banbu goal ama sinoda maithiba pikre
KSL Ningthemsa Karungi Mai Pakpagi goal adu Satisna Chankibani Anisuba Meski Sanakibada 20th Century Club Chingtham Lekaina Model Club Chinga Makhabu goal Mari Sinoda Maithi Pikre 20th Century Club Chingtham Lekaigi goal Singadu Rajana goal ani Chanki Atopa goal ani aduna Santos Amadi Milan Chankibani Ahum Suba Meski Sanakibada ETS Laurem Bam Lekaina KALFLU Kwakatel goal Manga Sinoda Maithi Piki ETSU Laurem Bam Lekaigi Mai Pakpagi goal Sing Adu Momona goal ani Charles Ronald Amadi Ozenna Chanki All Manipur Football Association ki meeting Makhada District Football Association Kakching na Sinduna Association asigi playground da team tarani thoina saruk yaduna sathari ba taramathoi suba DSA Trophy Naurem Bubon Memorial State Level Invitation Football Tournament ki ngasi sanaki ba match ta draw Kwakatel na upsa mantakpu goal mari sinoda maithi ba pikre Eagle Football Association Thauba Laisam Thengna Sinduna Thaudam Public Ground da team kun saruk yaduna sathari ba First State Level Eco Trophy 7A Side Football Tournament ki ngasi sanaki ba ahan ba match ta Wafa Wangoina FC Kiamgaibu goal taret ani da maithi ba pikre ani suba match ki sanaki ba da AFA Thaubal Ningombam na SPC Sekmaijing bu goal tarani thoi marida maithi ba piki Manipur Sepak Takraw Edo Committee ni Sinduna Junior Boys and Girls Under 19 State Level Sepak Takraw Championship Singjamai Laisang Team Lekai Yawa Indoor Hall da Team Nipan na group ani thok na khaidokna hayingdagi hauragani hawdopagi thoramda Imphal Municipal Council Ward number 35 gi councillor Laisang Them Gyanendro amadi Yawa gi President Laisang Them Rajena Thormapu Singh oigani Thasigi tang kundagi Imphal East District Football Association Sinduna Tarasuba Sorai Sam Ronika Memorial State Level Junior Girls Invitation Football Tournament Torambadu Class 10 gi exam laibana matam kaktana yaithokle hairi Mathang thagi Mars ki tang amadagina tara manga fawba pangthokkatoriba Humpuga Mapan Suba National Football Championship for Santos Trophy da match official oina ba All India Football Federation na Manipur dagi referee mari khalakle hairi Khallaba Singh tha asigi tang kuntareta report tawna ba khangalakdi Nisa Thangwaiba namadi Klasa Kainau Manga Suba Jiri Noni Gopal Cup Invitation Football Tournament ki final da thingnaragani All Jiribam Sports Association Sinduna Jiribam Higher Secondary Playground da sathariba Manga Suba Jiri Noni Gopal Cup Invitation Football Tournament ki ngasi sanaki ba ani suba semi final match da Klasa Kainau na YDO Imphal West bu penalty da maithi piduna final changkibani Team animang na apiba matamda goal amamam chanaduna draw chatpadagi kick form penalty na mark decide tawbada Klasa Kainau na YDO Imphal West bu goal taruk tareta maithiba piki tha asigi mapanda tournament asigi aroiba match sanaragani ngasigi oiba ingasagi pau pizari ICAR lamphel patagi fangba paugi matungina ngasigi khwadigi saba degree Celsius kunhumdoi dasmik ahum khwadigi ingba degree Celsius mari dasmik taret Nungsita yauba ising manil gi chang ayukta chada marifu mapan nungthildana chada kuntraga mari nongju gi chang nil Loishilakpada marui bapau amukhani pizari BJP na center da PR thamnaba taknagani haibasi Manipur da irang thokna basinbani haina Deputy Chief Minister gakhangam na phongdokre Imphal More lambida JAC na thamlamba matam kaktaba ban handokre amadi National Games ta Manipur gi Okram Nawi Chanu amadi Huidrom Bizendranath Archery gi Indian round individual da semi final changkri ISTV na pizaba Manipuri pau matang sida loizare binyang tabira punamapu amuka na khurumzari